Ahanbada Mariba Pausing Pizari. CM Bangloda Chokidar in a Tabak Toba, Nepali Ama Mahaki Pamunda, Sirika Ledamle. Plastic bottle amadi at a plastic potlam singalona garbage kuding mapung fanas. Sale on top by Yari Kangalaba Namlaba Kaktada. Waste Management Mai Pakani Haina, Eco Network Manipur President Sintangamba Lachamna Pondokre. Mayam Kurumjari, ELITETV Manipuri Pop, Meaning Tarip no Po, Chonchon Soibam Tram Octree, Housing Mapungaba Palm Yam, Son Dr. Pizari. Chief Minister Gi Bangloda, Chokidar on the Labor, Mio Emma Mahakitum from Kagi Pamunda, Ngarang Ayuk, Mio Esigimaming, Ramesh Tapakawi, Jehi, Yankaitaru Sure, Nepal the Guinea, Mahak Matokaram Sirambano Haiba, Chop Java Kangmangamdri. Postmortem Taunaba, Rimski Mork the Lady, Amadi, Nepal the Kimakwaki, Imung Manungi, Muising Lakpangai Hedi. Amaromda, Muasi, Yuka, Hennessy, Naba Mu Amani Hanesu, Tajaba Yaba Pau Aman Hedi. Hiram Sigi Matangda, Manipur Police na, case Ama Lokat Hedi. Plastic bottle amadi at a plastic potlam singalona garbage kuding mapung fana sale on top yari kangalaba ngamlaba kaktada Waste Management Mai Pakani Haina Eco Network President Sintangamba Lachamna Pondokre. Wafam Asingasi plastic bottle amadi plastic at a potlam kaktanatana makal kuding maki waste lotion naba lunana Hairok Wangjing River Rejuvenation Campaign Junction na. Lakliba asi mapung fahanaba Taranitoy Suba Oina ngasi Eco Network Manipur Amadi Hairoki Self-Help Group Singapore Laga Turel Torbandagi Kongalakpa Lambi Suroktagi Kulakpa Plastic Bottle Amadi at a plastic polam kaya Tentamarong Banda Liba Ashok Traders na KG Oraga Sel Pituna Laikibagi Toranga Maridina Fundukibani Mahag na makata na Fudorakibada Eco Network Manipur na Mahausagum na Hairok the Ladiba SHG Amadi Hairok Club Singa Kusamnaduna Afaba Ising Chinba Masafana Labor Turil Ama Ohenaba Lunanana Tamnaba Campaign Chataduna Lapagi Manungchana Turil da Plastic Portlamna Jingba Amot Akai Sing Yum Dagi Lokatpa Lambi Sorokta Langtok Lamba Kungat Laga Turil da Tadagadaba Amot Akai Sing Adu Mafam Chana Tamlaga Asok Traders na Amuk Selpirik Labani Lubananba Amot Akai Leitaba Lamdam Amo Henaba Honabada Aikoi Kuding Maki Taudang Lay Turel Torbanda Mafam Chadaba Sinaba Loire Kaliba Potlam Sing Langtokpagi Mahut Sizinaba Loirabani Kaliba Potsak Asi Mafam Chabada Tamduna Mapung Fana Loshilabadi Pay Haiba Adu Kanbiyu Amot Akai Loshinaba Solution Ama Oina Segregation Mapung Fana Tawiraga Sel on Tokpa Yare Haiba Kamnarakpa Konjilaga Tamjulaga Masisu KG Olaga Yuanba Ngambagi Takta Lakliba Matau Asumna Manipur the Lady Bab Kudimakna Yama Safaba Hingbada Nungaiba Malem Ama Henaba Hotnabatamda Aikoi Nasinaba Loidaga Potokliba Potlam Sing Asina Aikoi da Amuka Hana Manghanaba Oirakpana Lubana Bada Mai Onsilasi Plastic Mai Tadok Loisi Amot Akai Mafam Marang Kandana Panglang the Langtokpa Tauroisi Mafam Jana Tamsi Hainasu Mahakna Makatana Apple Toke. Yum Nagi, Lokachava, Amadi, Hiroki, Tongan Mafam Singda, Charaga Laiba, Plastiki, Bottle Ching, Polam Sing, Kunjalakan, the Madu Mafam Javada, Tamaganda, Celeb Group Singima, Magi Group Sing, Amadi Club Sing, the Mana Tamamu Singdo, Asok Traders na, Hanagum Nakoi, Madu, Pashada, Otok Nanabagi, the Rishakal, the Unanaba. Badui the Mutangasi Pesha Piraga, KG Masingi Matungina Pesha Pibiraga, Celeb Group Imasing the Mana Levi Baduni, Hygienic Badi, Manipur da, Hojik, Waste Kioba, Dunova Solution Nama Purakna Honavada, Amarakai Sing, Mapung Panelus, and Nava Honavada, Lunan Malam, the Mama, or Helena Honava Matam, da, a Poikudimaki Todangu, Lay Ibaduni Tangai put the Kamina Davaya, the Bamo, or Livasi.
Security Force na tongan mafamda thibu humgi tabak chathabada tongan ba lalhalup singi miyoi punna tara humdoi khutsu khulai konana fagat pangamkre. Fagalaba sing aduda KCP Noyon Group ki ani UPPK gi ani KCP PWG gi ama Pripa ki ani RPF PL gi ani yauri. Kodaki oiba political gi maral ama hekta pishinlaga Manipur da ing tappa purakpa ngamgadaba nate haina Home Minister Amit Shahana fongdokre. Maru oina Congress ki leader Mallikarjun Kharge Manipur gi odiba irang asigi matangda white paper ama puthoknaba takshilakibagi paukhum oina mahakna wafam asi fongdokhibani. Manipur da President rule thambada Rajya Sabha gi members sing nasu ayaba pikre. Lakleba April manga da Delhi da Kanglup animaki leader sing yaba mifam ama pangthoknaba sem sari hari. Manipur dagi fakiba Morangthem Anand Delhi High Court na bill pikidre. Mahak Myanmar da leiba lalhawa singa kusam naraga India da lalhawnaba hotnei haibagi maralda NIA na farma matung court case chatrakibani mahakpu bill pibinaba mahaki ukil na hajorakpada court asina ayaba pikidabani hari. Mahak bill da thadokrabadi akaiba kaya lakani haiba fongdoki hari. Lok Jana Shakti Party Ram Vilas Jan Shakti Mazdur Sabha Manipur Labour Sagi State President Oina Kangimam Raju Singh Bu Khalle Haina Party Asigi Jan Shakti Mazdur Sabha Labour Selgi National Secretary Rajesh Paswan na Thadrakpachal Amana Hairakli. Mahakpu President Oina Khalakpa National General Secretary Amadi Northeast in Charge Wangkhairakpam Shriman na Thagatpa Fungdrakli. Panbayabadi Kangimam Raju Asi Imphal West District ke Kaisamtong Khodam Niraktagini. Transgender Singyo Oiba Baseline Survey Galunana Awareness Program ama ngasi Palace Compound Leiba Castle Hotel da pangthokre. Transgender Empowerment through Advocacy in Manipur Team Foundation ga kusam naduna Department of Rural Development and Panchayati Raj ki Manipur State Rural Livelihood Mission gi State Skill Mission na sinna pangthokiba thoram aduda Department of RD and PR gi Manipur State Rural Livelihood Mission gi State Mission Director and Banana Devi Transgender Rights Activist Bonita Pebam Amadi Deen Dayal Upadhyay Gramin Kushlai Yojana gi Chief Operating Officer Skills KH Bobina Thoramgi Maru Eba Mitunglen Onistrukyake. Program asina transgender persons singi hingnabagi lambida achoba mateng oiba ngamlagani haina KH Bobina fongdorakle. Mahakna makha tamna fongdorakpada transgender persons sing masagi oiba shanthok lambi lehennaba rural self empowerment training institute skilling gi makhada asigamba program ase pangthokpani. Program asina transgender persons sing masagi senthok lambi semjaduna hingnabagi lambida achoba mateng oiba ngamlagani haridna thoram asida sarukyaba fanghaudaba transgender singna Moirangkhong da leiba State Rural Livelihood Mission gi office da laktuna kari thabak thoram gi tauba yai haiba tanashi haiba fam appeal tarakhe. Nasi tauliba program asi welfare of the transgender person ki tumgi oiba makhoi livelihood activities sama paikat pe yanaba Ministry of Rural Development ki makhada Deen Dayal Upadhyay Gramin Kaushal Yojana amsung Rural Self Employment Training Institute ki makhada makhoi si karam training piraga masagi senthong lambi lejanaba amasung salary chaba yaba tolob chaba yaba thawak tawbi yanaba karamba job roles natraga karamba trade ta changsanbi yadage haibagi achoba baseline survey ama tawnabi damakta khoina transgender person mayam asibu masi sigi hotel asida tawjaraga survey tawjabani makha tarakpada kanagumba khoigi Manipur ki Kachin Goya da leiriba transgender person singna masi ki program asiga hoba namdragasu akhoi office Moirangkhong da leiba Manipur State Rural Livelihood Mission da laaga tanabiraga isaga chanaba potential leiba karamba field da karamba activities paikalaga central nabi amasung thengkong nabi leina nabi agadage habisi mayamda sigi population tamjari nasi ki se transgender charakna 60 to 70 apni invite to jabani
ꯁꯦꯡꯅ ꯍꯥꯏꯕꯗꯤ ꯃꯈꯣꯏꯒꯤ ꯑꯩꯈꯣꯏꯒꯤ ꯒ꯭ꯔꯨꯞꯇ ꯀꯟꯇꯦꯛ ꯇꯧꯔꯒ ꯃꯈꯣꯏꯅ ꯑꯗꯨꯝ ꯃꯣꯕꯤꯂꯥꯏꯁ ꯇꯧꯕꯤꯔꯛꯄꯅꯤ ꯑꯩꯈꯣꯏ ꯁꯤꯗ ꯔꯦꯁꯇ꯭ꯔꯤꯛꯁꯟ ꯂꯩꯇꯦ ꯑꯗꯨꯝ ꯔꯦꯟꯗꯜꯂꯤ ꯑꯗꯨꯝ ꯃꯈꯥ ꯇꯥꯅ ꯑꯩꯈꯣꯏ ꯊꯥ ꯃꯈꯥꯏ ꯑꯃ ꯍꯦꯟꯅ ꯁꯦꯝꯄꯜ ꯁꯔꯚꯦ ꯇꯧꯖꯈꯤꯒꯅꯤ ꯄꯥꯎꯒꯤ ꯃꯔꯛ ꯊꯠꯅ ꯑꯊꯦꯡꯕ ꯑꯃ ꯂꯧꯃꯤꯟꯅꯁꯤ ꯀꯔꯤꯒꯨꯝꯕ ꯍꯛꯆꯥꯡꯒꯤ ꯃꯐꯝ ꯑꯃꯗ ꯎꯟꯁꯥꯗ ꯋꯥꯎꯊꯕ ꯅꯠꯇ꯭ꯔꯒ ꯉꯥꯡꯂꯩꯅꯕ ꯃꯆꯨ ꯂꯩꯔꯕ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯗꯨ ꯄꯥꯏꯕꯗ ꯊꯦꯡꯕꯗ ꯈꯪꯗ꯭ꯔꯕ ꯑꯅꯥꯕ ꯑꯃꯗꯤ ꯑꯏꯪ ꯑꯁꯥ ꯐꯥꯎꯗ꯭ꯔꯕ ꯈꯣꯡ ꯈꯨꯠꯇ ꯄꯪꯊꯕ ꯑꯃꯗꯤ ꯖꯤꯡ ꯂꯥꯎꯕ ꯐꯥꯎꯔꯕꯗꯤ ꯃꯗꯣ ꯂꯦꯄ꯭ꯔꯣꯁꯤ ꯑꯣꯏꯔꯝꯕ ꯌꯥꯏ ꯍꯥꯏꯔꯤꯕ ꯂꯩꯅꯥ ꯑꯁꯤ ꯃꯥꯏꯀꯣꯕꯦꯛꯇꯦꯔꯤꯌꯝ ꯂꯦꯄ꯭ꯔꯦ ꯀꯧꯕ ꯕꯦꯛꯇꯦꯔꯤꯌꯥ ꯃꯈꯜ ꯑꯁꯤꯅ ꯊꯣꯛꯍꯟꯕꯅꯤ ꯑꯃꯗꯤ ꯑꯟꯙꯕꯤꯁ꯭ꯋꯥꯁꯇ ꯌꯨꯝꯐꯝ ꯑꯣꯏꯗꯨꯅ ꯃꯤꯑꯣꯏ ꯑꯗꯨꯒꯤ ꯄꯥꯞ ꯅꯠꯇ꯭ꯔꯒ ꯀꯔꯃꯅ ꯑꯣꯏꯔꯛꯄ ꯅꯠꯇꯦ ꯍꯧꯖꯤꯛꯇꯤ ꯂꯦꯄ꯭ꯔꯣꯁꯤ ꯑꯁꯤ MDTꯒꯤ ꯃꯇꯦꯡꯅ ꯆꯥꯗ ꯆꯥꯝꯃ ꯐꯍꯟꯕ ꯉꯝꯂꯦ ꯑꯃꯗꯤ ꯃꯁꯤꯒꯤ ꯂꯥꯌꯦꯡ ꯑꯁꯤ ꯂꯩꯉꯥꯛꯀꯤ ꯑꯅꯥ ꯂꯥꯌꯦꯡꯁꯪꯁꯤꯡꯗ ꯂꯦꯝꯅꯁꯨ ꯂꯥꯌꯦꯡꯖꯔꯤ ꯀꯔꯤꯒꯨꯝꯕ ꯂꯦꯄ꯭ꯔꯣꯁꯤ ꯑꯁꯤ ꯉꯟꯅ ꯈꯪꯗꯣꯛꯍꯧꯗꯨꯅ ꯂꯥꯌꯦꯡꯍꯧꯕ ꯇꯥꯔꯕꯗꯤ ꯂꯩꯅꯥ ꯑꯁꯤꯅ ꯁꯣꯏꯅꯥꯏꯍꯟꯕꯗꯒꯤ ꯉꯥꯛꯊꯣꯛꯄ ꯏꯂꯥꯏ ꯂꯥꯏꯅꯁꯨ ꯉꯝꯃꯤ ꯀꯥꯎꯕꯤꯒꯅꯨ ꯂꯦꯄ꯭ꯔꯣꯁꯤꯅ ꯁꯣꯛꯍꯜꯂꯨꯔꯕ ꯃꯤꯑꯣꯏ ꯑꯃꯕꯨ ꯂꯥꯌꯦꯡꯂꯕ ꯃꯇꯨꯡ ꯐꯔꯛꯇꯨꯅ ꯍꯥꯟꯅꯒꯤ ꯄꯨꯟꯁꯤꯔꯣꯜꯗ ꯍꯤꯡꯍꯟꯕ ꯉꯝꯕꯇ ꯅꯠꯇꯅ ꯃꯔꯣꯝꯗꯣꯝ ꯂꯦꯞꯆꯗꯨꯅ ꯃꯤꯃꯥꯟꯅꯅ ꯍꯤꯡꯖꯕ ꯉꯝꯃꯤ ꯃꯔꯝ ꯑꯁꯤꯅ ꯂꯦꯄ꯭ꯔꯣꯁꯤꯅ ꯁꯣꯛꯍꯜꯂꯨꯔꯕ ꯃꯤꯑꯣꯏꯁꯤꯡꯁꯨ ꯁꯃꯥꯖꯇ ꯃꯁꯥꯒꯤ ꯍꯛ ꯆꯞ ꯆꯥꯅ ꯂꯩꯖꯩ ꯃꯔꯝ ꯑꯁꯤꯅ ꯀꯔꯤꯒꯨꯝꯕ ꯃꯈꯣꯏꯕꯨ ꯇꯥꯊꯤ ꯇꯥꯑꯣꯏꯅ ꯇꯧꯕꯤꯔꯕꯗꯤ ꯃꯗꯣ ꯃꯤꯑꯣꯏꯕꯒꯤ ꯍꯛ ꯈꯣꯡꯒꯥꯎꯅꯕꯅꯤ ꯑꯃꯗꯤ ꯑꯥꯏꯟꯒꯤ ꯊꯣꯡꯗ ꯆꯩꯔꯥꯛ ꯆꯞ ꯆꯥꯅ ꯐꯪꯕ ꯌꯥꯏ ꯉꯁꯤ ꯑꯩꯈꯣꯏ ꯄꯨꯟꯅ ꯑꯃꯠꯇ ꯑꯣꯏꯅ ꯂꯦꯞꯃꯤꯟꯅꯗꯨꯅ ꯃꯥꯂꯦꯝꯗꯒꯤ ꯂꯦꯄ꯭ꯔꯣꯁꯤ ꯃꯔꯨ ꯐꯣꯡꯅ ꯃꯨꯊꯠꯇꯨꯅ ꯂꯦꯄ꯭ꯔꯣꯁꯤꯕꯨ ꯃꯥꯏꯊꯤꯕ ꯄꯤꯔꯁꯤ ꯃꯤꯌꯥꯝꯒꯤꯗꯃꯛꯇ ꯄꯥꯎꯖꯦꯟꯖꯔꯤꯕ Directorate of Health Services and National Leprosy Eradication Program National Health Mission Manipur Radiant Finance tagi loan lobikhiba miyuisingda khanganjaba Radiant Auto Finance amasung Radiant Group tagi atopa makhalgi loan lobikhiba miyuisingdagi lakliba March ki tang amadagi amuk hana loan khomgatpa haujaragani masida loan lobikhiba miyuisingna sendoi interest ka loinena isa gi loan sing adu lakliba June ki tang 30 faubagi manungda mapung fana singdokpinaba cherol asigi kuthangda khanganjari adomna loan singdokpinaba Sagolban Nepra Menjor leiba Radiant Group ki subsidiary RD Graphics ki office ta lakpinabasu cherol asigi kuthangda khanganjari ba Empowered Members Special Committee Radiant Finance Investor Group Loan Recovery Section Special Committee Radiant Finance Investor Group Mobile or WhatsApp number 84158477723 Sky Hospital News Bulletin. AMD Abdul Salam Kawi ai Sengmajin Hangul Mamang Laikai da Laijabani gi nupi asi heart patient oi mahakna naba haurakpadagi hauna ai pa state Chandigarh adai Guwahati da su pujarure Manipur gi hospital atai da su pujaduna layeng jarui phabang ngamdaduna ai paisa atai da kayamarum changurabani amna phibam sokna Sky Hospital asida pujarakpani ado haujikti aikoi gi sar Sankesor Dr. Sap asiga thengnabadagi mahakna yengbiduna ngasi aigi nupi asi hingba yabagi chance leire mapok ama oina aikoi gi sarna hanbe bara haina khanjare aigi thamoida sar Dr. Sankesor na yengbiriba asumaina atai hospital kaya marumda aina chatubada asumaina yengbide Sky Hospital, providing the ultimate heart care in Manipur. Wonderful, wonderful.
khangba ngamli adubu angang adugi sor honba asina kari hairibano haibadu khangba ngamdri iche munna yengbiu subaina sor kana honbase pneumonia orambasu ya thengthabiroidabane manak nakpa health center gi doctor amaga tanabigadabane India da chai khudingi 1.5 lakhs muki angang singna hairiba laina asigi khayata tari doctor kashu tawredabra kashu tawreda thengtharam labadi aru phim or ko ya lumna thambiu maphijawu thambigan yai makhai ya stop senabiu maikudagi lap thopiu lok toina khoba sor thuna honba thabaki makha wairap subsanba fever tawrabadi pneumonia ga mari lene pneumonia dagi akoi punna ngak thominarsi Breaking matungda miyam tarang okturi makata pausing pizari. Hanagi Deputy Chief Minister Oiramba Y. Joy Kumar na social media da Manipur da thokliba irang asi 80 na hobani haina fongdokiba wafam adu sengdoraknaba matam thakrabasu ngasi fawba sengdoktan leibagi mayokta ngasi lamdam asigi ima kayana uripok norem thongda leiba Y. Joy Kumar gi yumda thomjunaba honakre. Ima Singh amadi State Force anigi marakta wari sanaraba matung miyoi tarukna sabat team amana Joy Kumar unaraba changkre. Joy Kumar unaba changdringai mamang oina Manipur apunba Ima Singhi President Thongam Inautra Devi na fundorakpada Y. Joy Kumar na social media da yumfam yautaba wafam kaya fundorakiba asi tasengna aranba wafam ne masigidamak matam thaduna sengdorakna ba wafam khanghan kiba leire adungmakpu ngasi fawba thawa sadaba maongda laithokpa asi lamdam asigi oina laibak thibani Manipur da thokliba irang asida 80 icha singna thang ten paiduna miyambu kukina nomaina katuna talakpadagi kalakhibani Joy Kumar na fundorakliba wafam sengdoraktaba thoklabadi mapunsi chuppa vote amuk hanna lepa yaroi haba warning sa thamramki haina fundukhe Numito da torbong bangla da sangsalaga moina sai tu pai raga tauramdraba ngasi akhoina sai da yang maitai meyam sina hingi ba se lairi ba se laiba phangam da ba su yai kangla se moina loi khutum chalam ba su yai adubu mana pabung je kumana na han thoki ba magi statement do han do piu lale natraga ai soigre hai ba wa hai se hai biu hai duna khoina na han langon da akhoi ngarangi pung tarabo khazagi bane matam se aduma sengdoraktre mangak aduki mati kalle mana mangak kallabani na kanbagi matungina makha tarakpo oina khoi Manipur ya punba ima singna mongonda thamjari ba wahai se ma social media da thopa su yaroi ma platform amata da karakpa su yaroi haiba mana singdu oi hairagadi akoina mana karakpa matam da khoina khut paira singda gani Manipur apunba ima singna aduga ma bole ba su yaroi sigi wahai se akoi Manipur apunba ima sing thamjari Manipur dadi plastic asi reuse toba recycle tofam leitabana supply da hantahanba isa nasu reusable bag oina sinaduna plastic sinaba hantahanba mathau tai haina Forest and Environment ki Principal Secretary Arun Kumar Singhana fongdorakli wafam asi ngasi Hotel Imphal gi Sangai Hall da pangthokiba consultative workshop on plastic waste management rules inglising aniga tarataruk ki thoramda fongdokibani Thoram aduda Mahud ki Principal Secretary R.K. Dinesh, Environment and Climate Change ki Director T. Brajakumar Amadi, Marilainaba Official kaya susurakyake. Arun Kumar Singhana makha taraduna hai, Marilainaba Official lengakta kak intokpagi hainabi tamdana, isa nasu wakal taminaba ama changi. Manipur da reuse toba recycle tofam leitabana, plastic sinabagi chang hantahanba mathautai. School college amadi tongan ba mafam singda chatuna miyam da awareness piba mathautai hakibaga lenana April 9 dagi 15 fawba awareness campaign kaya ama chatharaba matungda April 15 da gidi drive chathaba horagani amadi amot akai patient bana chingba kaya tawba thingnarabadi punishment supibagi ofam lei habat mafam thamkhe Malem gi haksal numit ka mari lenana Pamel Foundation amadi Babina Hospital ga kusam naduna ngarang dagi hauduna numit humni gi free health camp ama Kabaisoi Sajiwar Road ta leiba Babina Hospital gi Block B da pangtokre health camp aduda free health checkup consultancy amadi guidance na chingbagi lemna laing bagi khadong chaba piri
neuromedicine, general surgery, CTVS, pediatrics, ENT, obstetrics and gynecology su specialties cover tawri. Ngarang dagi ngasi fawda patient chama yankay hena layang ki hairi. Health camp aduga marilina Babina Hospital gi medical superintendent Laisham Shyam Kumar na haikibada Babina Hospital asi multi-specialty hospital amani. Masina miyamda piriba khudong trabasing adu kanghanaba amadi lem na piba yaba mateng pinaba pandam da hotnabani. Hospital asi luba nanbagi lenana miyam gi seba ningthina tawnaba anaba singbu ningthina layengduna penhannaba hotnabagi pandam adu thamle. Ana ayek ladiba singnasu hospital asida lakpiduna yengthokpagi khudong trab adu pangthokpiu. Patient sing laying matamda sen hena chongdanaba hospital asigi pandam ori. Babina diagnostic ki pullaga tawribanina tongan ba test sing adu athubada tawduna result sing adu piri amadi makhata nasu hena fagatna basu hotnagani haina phungdorakhe. Akwai consultancy na ibn matum telhana badi athu kai malap anda akhod me sanction laga anab se thu na kanna ba anab khudum thiba lap kansida du bari adumaina khoi hospital si pandam se thamaga afar hospital singi manunda ananda pesha hena changda anan hospital khwadi phawasing manunda ama oina ba pandam se ta jori akhoi state da hoje amna maro city base ki neurosurgeon gi neuromedicine psychiatry surgery gynae sumba mayam medicine pediatrics endocrinology khoi loina ba lay aduna hoji khoi cat lab so khoi hamnaba honari city base surgeon sing layerina khoi the city machine lay MRI lay ay ga khoi pulla ga diagnostic ki sidai khoi pulla ga tawmina Nomban head office diagnostic la khoi the blood bank ki khudong jobs khodatta phani khoi campus manung da laybina adu diagnostic jo campus manung sila bana diagnostic sarba ma laybina khoi na na sin che athu ka in chang pa kan sida da sai khoi loina bottu na tawba ngami khoi endoscopy lay ultrasound dum thamne CT dum 24 hour ni MRI 24 hour lan tawli Sagang Suknu Road tagi wangu makha taba PMGSY gi lambi black topping toba tha fadringaida koila mathakta napi hokalakle amadi black topping torakpa lambi adugi site ki mapal sing kaibam fam kharada yabugalina quality control tawdabagi mami chawna tare hari hariba PMGSY gi lambi adu matam sangna subidana lerakpa adu handak black topping tawba horakpa asida amuk quality leitana suba asinadi PMGSY gi lambi asi yengsinbinaba leitraba mapu pandraba department ama oirabara thikadar contractor na pangtaw tawba yaraba PMGSY lambi amara haina praja singna hangnarakhi hairi Luchingbi kayanadi lambi asi matam sangna sembidana lakpagi matangda athubada black topping tawnaba marilinaba sing yengsinbinaba haiduna Manipur ki press amadi electronic media kayada hanjin lambi adu black topping tawba hojingaidadi fongdokpa leikhrabasu black topping torakpa adu horakpa sidadi lekai club adugi luchingbi singna yengsinbinaba leitaba amagum lehauri PMGSY adugi Thikadar contractor na lekai club adugi luching basing majinmen kabra hairasu parja sing na hangnahuri amaromda club ki luching ba kayaga black topping tawba horakpa numitta double pakka logadabani amadi quality leina thabak sugadabani haidana marilina ba Thikadar department ki miyoi sing yauna wari sanabagi thodok ama leikhrabasu numit adudagi kana amatana yengsinkhidre hari Maram aduna thikadar singa club ki luchingba singa yanaduna machin men khabra haibo hangkaya hangnahuri adubu PMGSY ki lambi asidi asuki matik quality leitana sure haibasidi mayek sengle maram aduna marilina khudingmak ki miyoi sing amadi department na yengsinbibaki apambadi lamdam aduki praja kayana lehuri
mayai lambi college ki oza transfer tawkraba matung mahut thabiraktana leibagi mayokta ngasi mahiroi singna college kit mamangda khongjang junction khai khongjang aduda maram chadana oza transfer tawbikanu awatpa oza sing atuba matamda hapiyu haiba wahai iba play card kaya sin nakhibagaluna kholaw kaya su lawki khongjang aduga mari lena college asigi students union gi finance secretary gi thawpuriba Pusham Alam Khan na phongdorakpada college ki economic department ki oja transfer tawkhibagi matangda transfer tawriba oja asi maram chade hanadagi hauna oja watuna leiriba department asigi oja transfer tawba asi yaningde haiduna chahi asigi hawkiba march ki tarik kuntareta mahiroi singna marilina basigi famda memorandum pishinduna khanghankiba lekre Adomak pungasi fauba marilina authority na midyang changbidaba manba maongda leithokpa asi mahiroi singi oina khwaidagi laibak thibani chatliba pung kun nifut nipangi manungda awatba oja hapiraktaba thoklabadi hena kanba khongjang changshilagani haiduna oja leitaba college ta mahai tamgadabagi saruk tamdaban hena fai haiba wakhalonda college asi punna thingjilakpagi khongjang su lorakpa yai haiba fam thamlake Okay, but tarik pun tarik tahun 2025 Mayalami College Student Union na college asigi oza maram sadana transfer tawkiba adu lepi naba mari lainaba singda haigiba leire masida mari lainaba authority singna responsible of piraktabasi mahairoi kunai goi ko bom sinabadi lakleba 48 hours thoki manungda positive response ama ko piraktagadi college thong lonjin bagi thongjin kya sangsel lan ba horgan Chahi asigi leipak miyamgi yaifanaba masil ama oina sana konung utra sanglena siduna ngasi kongba leithong fatpa sajibu lekhul tawbagi thoram pangthokre pangai hautalgi kongba lengam pokpi laikol da pangthokhiba thoram aduda angom poireiton angom ningthau utra sanglen sana konungi phamnaiba amaibi penaloshang amadi lebak miyam yauna pangthokhiba thoram aduda ningthem pokpa kom Ibudau Pakangba, Maiba Pokpa Kom, Ibudau Marjing, Amasung, Angom Pokpa Laning Tau, Pureilomba, Ahumakpo Irathoni Pangtoke. Salam Birendra, Laifam Shamlakpa, Sana Konung Udrashanglena, Fondokibada, Ngasi Pangtokliba Thoram Asida, Fanglakpa, Kudam Changdom Gimatung Inna, Handak Kumgi Oina, Isingi Awaban Leiba, Nupi Angangi, Puki, Marida, Nungaita Bakara Legani Amadi, Leibaki Oina Awa Anakara, Nangu Haibale, Haina Fondoke. Amaromda angom poriton angom ningthau utrashanglen sana konung nangasi pangtokliba chahigi leipak miyamgi yaifanaba masil ama oina sana konung utrashanglena sinduna pangtokliba kongba leithong fatpa sajibu lekhu tawbagi thoram asida sarukyariba miyambu thagatpa fundurake Maheroi singeda tamliba lairik asigi matangda nomagi oiba khananainabagi thoram amangasi MSF na sinduna kwakathada leiba Imphal College ki holda pangthokre thoram aduda Manipur lenga ki Education S ki Director NG Bogendra Maitei Kosem ki Secretary Kondrakpum Ashikumar Bosem ki Chairman Akham Joy Kumar SCERT ki Director Ahibam Roman All Manipur Recognized Private School Welfare Association ki President Laisham Joy Kuman Amtegi President Ranjan Yengkokpam, MSFTI ki former Director Birendra Salam, Ibotombi Institute of Education Kanchipurgi Principal Dr. R.K. Bijan Singh Amadi, MSF ki President Hijam Roshanna Resources Person Singh Oiki. MSF ki President Hijam Roshanna Fondrakpada, Bosem ki Makhada Leiriba School Singda, Bosem na Class 1 dagi 10 fawba larik asi tamgadabani haiduna, Jahi Kudingi School Kuding Makta Kanghanli Adubu, Masigi Wangwada Tongan ba Book Farm Singdagi, Ladik Kayasu Loksunduna, Bosem na Piriba, Ladik Asigi Matakta, Atopa Firm gi Ladik Su Hapchanduna, Tamba Asina Kayam Kanaba Amadi, Kayam Mangjaba Asi, Expert Singna, Kupna Ninaduna, Kanaduna Miyamda Fonduk Haning Bagi Apamba Fondoki.
Eramdam asidasu CBSE gi school kaya hangduna lei school sing asida tamliba mahairoi sing asi ileja ngaktani masi Central Board amani haiduna thadokpagi mahut lamdam asigi regional gi oiba puwari gi oiba history masisu khanghaningbagi tangai fadaba lei haina phongdoke Masina naha oidiba mahairoi lupsingda kunai asigi tholang ama lobada hena kanaba purakani masida tongan ba competitive exam gi natraga tongan ba exam amagini natraga CBSE da tongan ba institute sunni haina thambadi yaroi aikhoi Manipur machani iramdam asida pokpani lamdam asida chawbani lamdam asigi culture history khangdaba yaroi haina su phongdoke Malem gi honglakliba ichel asiga iramdam asiga yengnabada iramdam asina hengatna chenabagi moongda khunai asigi ahongba puraknaba honaba asi tangai fadei Masi Ladiba Expert Committee singna kupna khanaduna mahairoi singda khanghaningbagi apamba su phongdoke Imphagi BT Road leiba Gambir Singh Shopping Arcade tagi megahertz Marifutara Dasmik Nipan FM channel da sandokliba radio nongin linkhatkibagi Maridak Suba Foundation Day gi thoram ngasi achamba thoram amagaloina pangthokre Radio Nongengi Auditorium da Pangtokiba Thoram Aduda Advisor Dr. Rahijuddin Sikh Department of Earth Science MUG Professor Dr. Sanasam Subamenan Social Worker Amadi Entrepreneur Rajkumar Nongdren Khomba Meitei MD Yendrembam Ibochoba Radio Nongin Nachinbana Madu Oiba Mithungnen Singona Surukyake Thoramga Mari Lenana Radio Nongengi MD Yendrembam Ibochobana Thoramgi Nungi Oiba Warol Piriduna Hai Radio ase Ministry of Information and Broadcasting gi makhada Community FM radio station ama oina miyam gi minungsi amasung support na angamba thakta makhal mathel suna thogal tongna ba hodlu lakle nongen gi tomthin thoramda maru oina tongan ba lamdam haithoi singthoiraba singpuduna miyam da wakhal lo singpina ba honari loinana miyam nasu yamna pamna tabiba thoram ama oi haiki Thoramga Mari Lenana Wangangloi Singna Haikibada Ayuk Pung Taramathoi tongan ba thoram kaya galoinana numidangi pung mapan minute kuntra fauba sandokliba radio nongen gi thoram sing asina hena matik mayai leiba amadi wakhal losing piba oresunu haiba pham galoinana paujul piki Manipur University Students Union Musuna Sinduna Know Your Identity, Know Your Indigenous Game Haiba Timda Indigenous Games Meet English and Manipuri Hodokre. Madu Oina Manipur gi Yamna Lemjuningai Oiba Nat ki Oiba Masana Kayabu Malem gi Miyam da Kanghanaba Pandamda Kongthang asi Lokat Pani Haina Musugi President Nungtomam Suruchna Fongdokre. Tha asigi lakliba tang manga dagi Kiwak Trophy Englising aniga kun manga pangthoklani haina Kadajit Youth Welfare Association Club ki General Secretary Namairakpam Binandana Fongdokre Wafam asingarang numidang wabagai Kadajit KYWAC ground da Pawgim Fam Amada Fongdokibani Mahak na makha taraduna KYWAC Trophy pangthokpagi maramdi lamdam asida inkhalakliba naha singda Nisana Sokhanlaba Naha Kayabu Karada Oirabusu Kanaba Amadi Sanabu Pamliba Angang Naha Ahan Sing Mupung Fana Sembangam Drabasu Angamba Karadi Club Asigi Maikai Dagi Uchabani Haina Fongdoki KYWAC Trophy Asi Numidang Kaktana Sanaragani Amadi Masida Punna Team Kunipana Sarukyagani Haina Fongdoki Daki 2025 sigit tournament si tim kungani pana seruk yaraga Kiwak Trophy si pangkok sagani dogai kogi haiba tournament si pangkok pogi maram si lamdam masida dogai idai ka sita lagi ba naha sing inkal lagi sing bisa pusana mangal laba dogai nisa pusana irang naraba mayam masida gi koina kharadang uruk su kannaba gi damakta amadi Sanababu Pamjariba, Puvolsu, Pamjariba, Isasing, Susing, Noxing, Mayamam Horolibsi, Kradang or Sukla Basina, Eko Shembangamba, Mafungana Sembibangam, Dragasu, Basigi, Saitigi, Angam Makradi, Shibongami, Habaduma, the Equina Usana Vidamakta, Nasigi Kiwak Trophy, Panguk 70.
ELITETV News Channel asiki oina miyamna email gi khuthangda e-pau thapirpa matamda email address info@elitetv.in da thabirna bakhanjari masida sunatana ELITETV da e-pau phone gi oina phone number 9402890982 da e-pau thabirna bakhanjari miyamna su ELITETV gi YouTube channel Facebook page Instagram amadi X su follow tawina bakhanjari Loishalakpada mariba pausing pisari. CM Bangloda Chowkidar na thabak tawba Nepali ama mahaki phamungda siraga leramle. Plastic bottle amadi atai plastic ki potlam singalona garbage khudingmak mapung fana sel onthokpa yare khakhalaba matamda Waste Management Mai Pakani Haina Eco Network Manipur ki President Sinthangamba Laishumna Fongdokre. Hauzik Fabi oina ELITETV na sindokchaba pung ani ke Manipuri pa matang solution jere numidang waram pung mga taba matamda ahenba pawgulen na fangbiragani Hauzik Fabi ke namilang tabi pro kurum jere